Chief Minister na lusung be MLA sing kangpha lambi de ziri bam yokri ngasi barak bili de satlaga hayeng halakani irang matung no furup sing ahan boy na punna phamina duna puwari semri Manipur thulak libe irangi matung da ahan boy na Chief Minister na kangpha lambi de ziri bam yauduna mafam dugi miyam ku nakri numai jung numita yumlo na be state Assam gi barak bili gi tuan ba mafam sing mikal gi meeting sing yorom laga ningthoka ba numiti imphal halakani security ki akan ba ngak sen marakta Chief Minister yumnam khemsa na lusungba kangbu na tuan ba kuki kun sing phau na salaga zaribam na thunglaba matung na Manipur da irang thokraba matung sahi ahum rong gi matung da fruit masil puna phamina duna wari watai sanaba zaribam district na ahan ba oiduna anoba puwari sem le hena fongdok tuna Chief Minister na miyam bu thakri Chief Minister yumnam khemsan ngarang ayuk pung 8 nom taba da MLA mapan ga loina zaribam gi tamang imphal thatokhibani Manipur kumza English ngani ka kungo humdoi gi me ahum digi irang thulakhiba matungda Chief Minister na ahanba laikhar lambida zribam lu sakhiba CY khemsa na ahan boiri mamang da Chief Minister N Beren English ngani ka kunga mari da juntha da zribam lu satna thorang tawbada Kangpokpi district ki Kotlen kun manakta advance oina satpa security canboida Nomai kapsi lakpadigi khongset adu tokhibani Chief Minister gi khongset adu asoi angam thondana bigidama state amasum central forcing mafam kya da ROP thamduna akan mamongda ngaksinki mapung oina kaithil man bidigi Kotlen phawba masum all kaifundai digi lengang pokpi phawgi mara security masing yamna ngaksen ki haina pawgili khunsing haidi Imphal digi ziribam tamna sakhibagi lambida Chief Minister amasum maki team adu khongsang da leiba chamagani fugo humdoi subu battalion CRPF ki headquarter da breakfast tokhi tongda ziribam district ki lengang pokpi police outpost da deputy commissioner ziribam amasum ASP ziribam na Chief Minister bu taram na opaga loinana lengyan fi amasum boke khudul tamduna taram na okhi Tungda Chief Minister na phamung yang khai leba ziribam gi ningsing khundan leba district hospital ziribam gi phibam yengsingki hospital gi phibam yengsin bada Chief Minister na mafam adu gi miyam na hospital asida puna doctor taragam mathoi legida bada doctor ahum dagi hena laithi staff quarter gi ka kunthrarum leibada amata ningthi na sijana ba yadi amadi hospital asida specialist amasum super specialist doctor amata laithi staff singi award pa leiba sina district asida leidiba miyam gi ana lengi amada lam saunu Khudong saraba mayu na bana lengan awat pasing adu mekhat pina ba pungning sing khari miyam gi wapum sing adu tarabada Chief Minister na leidi ba awat pa punamak loina mekhat pada matam khrari soidna sangani maram asida awat pasing sigi sadi yang khaidi athubuda mekhatna ba hotnagi haibigi thajaba pikhi leiram liba phiba madu Chief Minister na nungai tabaga loina haujuk season abi yadana leidi staff quarters sing numit mangani gi manungda semjin ba holaga naiki Doctor sing transfer tawba matamda khangna sanaba tharaga transfer order kakpigi satna BSc lehendana ba doctor sing ki transfer and posting ki policy ama siam lagani haibigi thajabasu pikhi Ziribam district ki New Alipur Naga village ta pangthok miyang unabigi thoramda Chief Minister Y Khemsan hai lamdam asida ingtappa hanjindrabadi aikoi puna waminagani haibigi wakhal Ziribam da khundaminari ba furup singna khalak pasinungai phawi lamdam asida khundaminari ba furup sing amatu oina puna phaminaduna anawba puwari ama Ziribam gi miyamna siamli haina Chief Minister na miyambu thagat phungdoki Magna hai ngasi thauram masi mapung oina furup singi marakta leinaramba amaga amaga thajanadaba du kokonanaba sinmani aikoi punna hotna minaduna ingtapa Manipur ama amuhana semgat minasena apil tokhi ingtapa masum furup mayam nungsi sanabigi mari hena sasin hanaba lamdam masida sakot thaurangi khongjel yangsinanabagi yumpham oigani haki Chief Minister na hai isana leiramba yum uba phangdaba Laiba Pangdabada Kanana Bunungaigani, Adobungasi, Meetei, Hmar, Paite, Thadau, Meetei Pangal, Isilina, Mayapuna Paminabasina, Landarakle Santi Hanjendrabadi, Equipuna, Wamina Gani Habigi, Wakal Ziribamgi, Miyamgi, Tamoy the Power Heba, Mayek Sing Oli. Irang maram oiraga lanjenaru raba tungda nauna kun hongjin kraba mafam sing lambi thong thaknabi ising gi awaba leiba masum ate khudong sadaba sing deputy commissioner gi khuthang da khangan bi soidana miyam gi awaba ko konanaba mateng pangani soiki titi muan kauba Paite furuki miyo mana hai Chief Minister gi ziribam khongset asi taram oi Manipur irang thokraba tungda Chief Minister na ziribam da lakpa asi ngasin ahan bani district administration housing yung kuntraram sabiba yauna lanjendari besing kunda laita hanabi gi khongthang lokhatpada mateng pangli hari mar nupi masama na CM gi pungning singsinki promise us something
Zeribamda irang nanglabi mar furuki nupi masamana minister da promise us something haibigi pungning singsiladuna aikhoigi iramda tekta kaidana halak hanabigi thajaba piu haina appeal tokre se minister yumnam kemsan gi ziribam khongsat ki manungsena new alipur da pangthoki ba community mayam gi mifam amada Kalingar Part 1 Marbeng ni kinupi masa sina mai masing hairaba naha singna thapak phangdana lairiba sigi matangda wakat kya pukhalakhi soiri mang na hai naha singi oina khwaidi ki maruaiba problem asi jobless thapak phangdabi awaba habisni maramaduna aikoi gi iram da Manipur da naha singbu tekta kaidana masum hingnabi gi lambi pigani haina thajaba piu Makna haiki house ki matamda government ki apik pathaba amatau gi hairabati yamdrabda lupa lakh tara gun phawba sangnari ayak isa maksu English ngani ga tara ka mapanda department amagi MTS ki thabak thaki du ngasi phawba kawrakhidri masidi ai khakta gi warini adubo ai gumba naha kya ama lairi iramsigi matang na CM na thabak khra di pekhat piu masi khakta naha singna amuhana Manipur tekta kaidra nungai na leiba ngani central government ki thabak thagi hairabaju Coaching set pigi tangai fada balairi adubo minority singi oina di masigi Khudong sabasi phangde haina su marnupi masasina phongdoki Gokul gi anticipatory bill ko ana kak-khre film actor amasum Directorate of Consumers Affairs and Public Distribution gi inspector athopam Gokul Chandra gi pre-arrest anticipatory bill session judge Imphal West ki ko ana ngarang kak-khre Session Judge Imphal West ki kona sahi sigi February kun ga mari da pihiba interim bail adu merit laiti haina ngarang court adu mana kakhibne hari case adu gi victim gi apokpana athopum Gokul Chandra sai nifu ga manga thangwaiban hizam laikai digi haujina langjing asawba maning laikai le number 6 ta leiba sigi mathakta maki loina bibu February kun ga humdoi da hatna bo hot nei habigi sathiba maral si dunu police to woka lakhibani ngarang satakhibe hearing adu da ko na thamkibu wafam di case asigi matang na thijin da IO na victim gi injury report amasum CCTV footage na singma masak sing khonggat ki amasum victim adu da sokliba mowong adu isam samna khongna khutna phubu da sokpigi mowong thengna ki masiga loinana penal section 109 close to attempt to murder haibadu lauthoki section 119 close to gi mathakta section 115 close to na motsinki FIR adu da lehoriba non-bailable section sing adudi BNAs ki section 74 nupi da ikai kumnaba manghanba yaba mawong na tamthina phusaiba amasung section 85 lohong labi nupi amada tathi tawaina tawba asi kaktamak ngairi haina kona thamki case asigi petitioner sida February kunga marida interim anticipatory bail session judge Imphal West ki kona piki adumainama case asigi ayogi report ki matung ina petitioner di nomin adugi ayukta phare haina palakhi petitioner gi council nasu phongdoki bada petitioner gi pre-arrest bail application adu nomin adugi ayukta draft tawkhibani amasum file tawna ba thorang tawkhibani ma ki petitioner adu ayuk aduda phare heba khangkhiti loindana khangdabadagi nomin adugi nungthil da petition adu file tawkhibani kona makhata na thamkibu wafam di petitioner adu bail application adu file tawdrunga imangjuna pharabanina application adu maintainable oidri maramasni application adu merit leitabana dismiss tawri haina kona phongdokhi Manipur University da security ki thabak sing hotrong horabra mai college ki campus manung na bom ama pokhayalamli Manipur da lairibe university sing gi manung na central university ama oibada natana mahiroi masing khwai di yamna tamba mahai kol ama su oiriba singjamai police station gi jurisdiction manung saliba mahai college ki campus da bom ama pokhayalamli thaudo si ngarang numidang pung 3:35 rom tarak pare thokibani bom pokhayalaki ba mafum adu mahai college gi law department gi head oiriba Dr. Yumnam Premananda gi quarter gi gate manaktani hari report asigi matungina ngarang numidang Dr. Y Premanandana thaudo asigi matang na hanglubada mahang na hai bom bokha hiba matam atu da aihakti ISTV gi discussion amada sarug yaduna lekhi bom bokha ire haibisi angang sing na hairakibani haujikti aihaksu thaudo thokhom na yorakli thaudo asigi matang na police lakduna investigation sa thari hairakhi bom asi hand grenade oigadra IED natragana karama makal gi bom oigada gi hanglubada forensic experts sing laklaba matungna sabsana khanglagani thaudo asida aso apan amata yauti kem asigi makha thangba sarukta leiba lambi gi mayada aigi quarter leibani aduga bom pokhailam liba mafam asisu lambi gi mafam amadani bom asi sekpal gi wangmadi gi pokhailapu oigani hari
Thagdo si Dr. Y. Premananda Masara Hakting na sa tarak po oigadra hanglo da mak na hai. Aingon dari asigumba thawong sing sa tarakani habi thazbaliti. Aingon da oiragadi pokai helam di ba miyoy sing duna hana hairaklabasu ha quarter leng dana leram gadabani. Asauba mahikolamagi campus ta asigumba thawong sa tarak pasigi mayok ta pian na ba phungdok na rakhigani hainasu makatarakhi. Nongmay kak-khre ngarang ayuk si Minister Y. Khemsana lusingba MLA khara amasung BJP Manipur Pradesh ki President yaubati mamana ziribam ki tamu impal thadokhibaga ikan kanadana litan PS ki jurisdiction manung saliba songmun koki khulga thangna leiba sina kaithel khul tamna nomai maru ohum mari kak-khre hari thawdo asigi pauta abri police na central force ki personal singa kusamna sangsinduna nomai kak-khiba mafamna thihum bi thabak sataki adubu thawdo asigi mari leinana mi phami pun leikhidi amadi thawdo asida sina kaithel ki khunja sing aso apan yaukhidi hari koki singlan makha sathana basem sabal leptri ekhoi komthokpa yadri RK Megin koki singlan makha sathana basem sabal leptri maramasna ekhoi komthokpa yadri haina UNLF ki hanagi chairman RK Megin sanayamana ngarang Team Rescue Manipuri ahum suba Foundation Day ki thoramna saruk yaraduna phongdokre khudrakpa makha lekai community hall pangtokiba thoramduda Kok-khre Federation of India ki hanagi Vice President Wangkhai Mayum Bihari Team Rescue Manipur ki Advisor Haikhruzam Rajesh Hona Singwana President members ngaki Thauram sida RK Megin makhatana hai handak su koki singna tungan misam leiba khul singda singya gi mafam deki nomai kaptharakli makhoina nomai kaplakli batu makhoi gidi landaning ba numita landana ba thorang hojik su lei hai bata khani hauje khoina tarokli ba lan koki amadi Meetei gi marak thopa lan oini yamna lana putholaga asing ba maram losin ba konari awa ngasigina Myanmar haina khangnariba leibak tigi noma kangdana koki khulai paiba madi nupi angang sing sanglakpada ngamkhai ngangliba central force ngasi fawbada athingba pidribasi kona sanglakliba koki khulai paiba singsi sizinaraga singdanaga sing namthaduna thamba Meitei singna tampakti hendok handana thamnaga mapangal sonthana bokona bani kokilu singba singna aranba politics nampuda tawdagi maralejata bahana dagi leraklaba koki masa sing awaba nangli aikoina thengnagadabasi koki khulai paiba singani koki misam singanati koki khulai paiba singna khangawdana Meitei de landarakpa more susampuri gi Meitei sing tanthorakpana Meitei singna sawbadagi koki misam khara sokrabasu matungda amuk thokondabana phagani hauju athubada census pangthoklaba thorang tawraklibasi nongma kangdana sangsilakliba koki sing namduna lamdam sigi miyo henduna yellow mi singi political power lakthokna honabani lairiba phibam sida aikoi lan thengnaba sem saba lepyadi Ireibak Manipurda landi loikhiroi haina magna makhatana phongdoki tharamdura Team Rescue Manipur gi advisor hais Rajesh Sunai kibada laingaksna miyamna khalambagi wangmada thabak tawribasi leibak thibani miyamna leibak kanjanaba NRC hana tawraba matung census na kona tawba haibasi aikui khudimaki phiremni masida haining libadi mamangda leiramba laingakna base year 1961 oigini haikibadu 1951 yumpham oigadabani habisini thabak tawbada asumba afaba tawba ngamloidaba lusingba aikoi miyamna ikai khumnaro hena su phongdoki Lona yadaba mongna sangsilakpa mitop sing khandoktuna tantho haina UNC na PM na taksingkri Manipur amadi awang nungpok ki state sing na lona yadaba mongna sangsilakpa mitop sing issue gi matangda nungnangba phongdokladuna United Naga Council UNC na mitop sing si khandoktuna tantho haina Prime Minister Narendra Modi da taksingkri PM Modi da memorandum ama pisiladuna UNC na phongdokhibada Assam da lakpa matamda PM Modi na mitop ki issue gi matang na phongdokhiba wapam amasum lepkiba khongpam madu ikai khumna ningai adubu Manipur yauna atopa awang nungpok state sing da thengnariba mitop ki web issue sing gi matang dadi PM na tumina lasin masi nungnang mapui awang nungpok demographic balance da sawalaktuna yellow proof kya gi identity amasum right challenge tarokli issue sing asi mayokna na uniform oiba thabak paikhatpa mathau tari maramduna central lenga ki mekedi ki miyeng sangbiduna lonia da bamong sangslaki be mitop sing asi masak khangdolaga tanthokkhina bi issue sina sawalaba community sing da mathau taba mating bibinaba maso Manipur amadi awang nopuk lamdam sing da sangsilakli be mitop sing asi thingwa ngamnaba mechanism ama thambiu haina PM Modi da taksinki koki militant kangpokwi naga mahairoi furaga selmun khiba yaning da phongdorakli Rengma Student Union amadi All Naga Student Association Manipur Ansamanina Kangpokwi district Rengma Mahiru ani da koki militants na phu seiraga selmun bi khibagi thong yaning da ba
ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯃꯍꯩꯔꯣꯏ ꯑꯅꯤ ꯐꯨꯔꯒ ꯁꯦꯜ ꯃꯨꯟꯕꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡ ꯊꯥ ꯃꯥꯔꯆꯀꯤ 22 ꯑꯃꯁꯨꯡ 23ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯄꯩ ꯃꯩꯅꯥ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ ꯅꯥꯒꯥ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯗꯨ ꯏꯝꯐꯥꯜꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯌꯣꯛꯅꯕꯅꯤ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯣꯠꯕꯨꯡ ꯑꯦꯔꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯨꯔꯒ ꯁꯦꯜ ꯃꯨꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯔꯦꯡꯃꯥ ꯃꯍꯩꯔꯣꯏ ꯑꯅꯤ ꯏꯝꯐꯥꯜꯗ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗ ꯀꯣꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯇꯨꯡ ꯐꯨꯔꯒ ꯁꯦꯜ ꯃꯨꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯥꯔ ꯒꯨꯍꯥ ꯃꯅꯨꯡꯗ ꯇꯥꯁꯤꯟꯕꯗ ꯏꯃꯨꯡ ꯑꯃꯒꯤ 9 ꯁꯤꯔꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯁꯤꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯔ ꯑꯃ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯕꯗꯒꯤ ꯑꯉꯥꯡ 6 ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯅꯥꯁꯤꯛ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯟꯗꯣꯔꯤ ꯇꯥꯎꯟꯒꯤ ꯁꯤꯕꯥꯖꯤ ꯅꯒꯔ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯃꯨꯡ ꯑꯗꯨ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩꯕ ꯕꯥꯡꯀꯦꯠ ꯍꯣꯜ ꯑꯃꯗ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯒꯨꯍꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯏꯃꯥꯔꯖꯦꯟꯁꯤ ꯁꯥꯔꯚꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯆꯪꯁꯤꯟꯈꯤ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯑꯅꯤ ꯑꯃꯁꯨꯡ ꯁ꯭ꯋꯤꯃꯔꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯀꯥꯔ ꯑꯗꯨ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯅꯤꯜ ꯗꯥꯇꯨ ꯗꯔꯒꯨꯗꯦ ꯆꯍꯤ 32 ꯔꯦꯁꯃꯥ ꯆꯍꯤ 29 ꯑꯃꯁꯨꯡ ꯑꯁꯥ ꯑꯅꯤꯜ ꯗꯔꯒꯨꯗꯦ ꯆꯍꯤ 32 ꯀꯧꯕ 3 ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯆꯍꯤ 8ꯗꯒꯤ 13 ꯐꯥꯎꯕꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ 5 ꯑꯃꯁꯨꯡ ꯆꯍꯤ 18 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯏꯃꯨꯡ ꯑꯗꯨ ꯗꯦꯟꯗꯣꯔꯤ ꯇꯥꯂꯨꯀꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯟꯗꯣꯔꯤ ꯈꯨꯟꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯗꯦꯟꯗꯣꯔꯤ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ